ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯂꯥꯏꯛ ꯇꯧꯕꯤꯌꯣ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ? ꯉꯁꯤꯒꯤ ꯅꯨꯡꯁꯥ ꯀꯝꯗꯧꯒꯦ? ꯇꯪꯒ ꯆꯪꯕꯤꯔꯛꯑꯣ꯫ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯕꯤꯟꯗꯧ ꯂꯩꯅꯥ ꯑꯦꯜꯕꯤ ꯍꯧꯔꯦ꯫ ꯊꯨꯒꯤ ꯆꯪꯕꯤꯔꯛꯑꯣ꯫ ꯏꯍꯧ ꯂꯩꯅꯥ ꯂꯩꯕ꯭ꯔꯣ? ꯂꯥꯏꯛ ꯇꯧꯕꯤꯌꯣ꯫ ꯑꯣ꯫ ꯉꯁꯤꯒꯤ ꯅꯨꯡꯁꯥ ꯀꯝꯗꯧꯔꯤ? ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯁꯨꯔꯖ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯁꯨꯔꯖ ꯂꯥꯏꯛ ꯇꯧꯔꯣ꯫ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯁꯨꯔꯖ? ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯪꯒꯤꯇꯥ ꯁꯃꯥꯖꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯑꯩ ꯑꯍꯥꯟꯕ ꯑꯦꯜꯕꯤ ꯊꯥꯔꯝꯃꯦ꯫ ꯑꯗꯣ ꯅꯦꯠ ꯌꯥꯗꯗꯅꯅꯦ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯍꯜꯂꯛꯏꯅꯦ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤꯗꯤ? ꯉꯔꯥꯡꯗꯤ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯕ ꯆꯥꯔꯦ꯫ ꯑꯁ ꯑꯣꯖꯥ ꯆꯥꯛꯇ꯭ꯔꯣ? ꯆꯥꯛꯑꯦ꯫ ꯁꯨꯔꯦꯁ ꯂꯥꯏꯛ ꯇꯧꯔꯣ ꯑꯣꯖꯥꯒꯤꯗꯣ꯫ ꯑꯩꯈꯣꯏ ꯁꯃꯥꯖꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯣ꯫ ꯁꯨꯔꯖ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯑꯣꯖꯥꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯌꯦ ꯁꯨꯔꯖ꯫ ꯁꯨꯔꯖ ꯂꯥꯏꯛ ꯇꯧꯔꯣ꯫ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯁꯃꯥꯖ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯉꯔꯥꯡꯗꯤ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯕ ꯆꯥꯏ꯫ ꯂꯥꯏꯛ ꯑꯦꯟ ꯊꯦꯡꯀ꯭ꯌꯨ꯫ ꯁꯨꯔꯖ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯁꯃꯥꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯕ ꯈꯪꯗꯦ꯫ ꯑꯣꯖꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯖ꯫ ꯅꯪ ꯀ꯭ꯂꯥꯁ ꯆꯠꯂꯨꯕ꯭ꯔꯣ? ꯁꯨꯔꯖ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯑꯅꯥꯝꯕ ꯊꯣꯡꯕ ꯋꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯣꯖꯥ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤ ꯑꯣ꯫ ꯉꯔꯥꯡꯅ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯉꯦ ꯉꯁꯤ ꯉꯥ ꯊꯣꯡꯉꯦ ꯀꯣ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯉꯥ ꯊꯣꯡꯕꯁꯨ ꯀꯔꯤ ꯉꯥꯅꯣ ꯉꯥꯁꯤꯡꯂ ꯉꯥꯈꯥꯔꯥ ꯀꯔꯤ ꯉꯥ ꯊꯣꯡꯕꯅꯣ? ꯌꯥꯝ ꯁꯥꯏꯕꯣ ꯁꯔꯃ꯫ ꯁꯥꯗ꯭ꯔꯥ ꯉꯁꯤ ꯅꯨꯡꯁꯥꯁꯦ? ꯐꯔꯦ ꯑꯣꯖꯥ ꯑꯣ ꯐꯔꯣ ꯐꯔꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯁꯨꯔꯖ꯫ ꯅꯪ ꯄꯨꯡ ꯇꯝꯕ ꯆꯠꯄ꯭ꯔꯣ?
ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯌꯨꯝ ꯊꯨꯝꯕꯗꯨꯒꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯦ ꯑꯣ 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 ꯐꯖꯅ ꯇꯝꯃꯨ ꯐꯖꯅ ꯇꯝꯃꯨ ꯀꯜꯆꯔꯁꯨ ꯉꯥꯛꯀꯗꯕꯅꯤ ꯀꯣ ꯂꯤꯁꯥꯅꯤ ꯑꯣꯖꯥ ꯋꯥꯎ ꯑꯗꯨꯗꯤ ꯄꯥꯟꯒ ꯊꯣꯡꯒꯗꯕꯅꯦ ꯒꯪꯒꯥ ꯄꯥꯟꯒ ꯍꯧꯖꯤꯛꯇꯤ ꯄꯥꯟ ꯊꯣꯛꯇ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯊꯣꯛꯑꯝꯃꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯝꯅꯤ ꯑꯩꯗꯤ ꯂꯤꯁꯥ ꯆꯥꯗꯦ ꯆꯥꯕꯤꯔꯣ ꯆꯥꯕꯤꯔꯣ ꯍꯥꯎꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤ ꯉꯁꯤ ꯔꯟꯖꯤꯇꯥ ꯁꯤꯡꯍ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯑꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯤ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯛꯑꯣ ꯅꯦꯠ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯄꯣꯁꯥꯗꯤ ꯐꯪꯉꯕ꯭ꯔꯥ ꯄ꯭ꯔꯚꯨꯕꯨ ꯁꯔꯃꯥ ꯂꯩꯔꯤꯕ꯭ꯔꯣ ꯕꯤꯟꯗꯨ ꯂꯩꯅꯥ ꯂꯥꯛꯄꯤꯌꯣ ꯔꯟꯖꯤꯠ ꯁꯤꯡꯍ ꯆꯪꯉꯝꯃ ꯁꯔꯃꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯀꯔꯤ ꯄꯣꯁꯥꯗꯤ ꯐꯪꯒꯦ ꯉꯁꯤ ꯄ꯭ꯔꯁꯥꯗ ꯐꯪꯉꯦ ꯃꯁꯤꯒꯤ ꯄ꯭ꯔꯁꯥꯠꯁꯤꯅ ꯀꯔꯤ ꯄꯨꯔꯤ ꯑꯣꯏꯅ ꯍꯥꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯨ ꯑꯣꯏꯅ ꯐꯪꯕꯤꯔꯤꯕ꯭ꯔꯥ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯁꯪꯇꯁꯃꯥꯗꯤ ꯂꯤꯁꯥ ꯊꯣꯡ ꯆꯥꯏꯌꯦ
ပြင်ထိုးလို့နားလေး